नुंगसीरब इचिलिनावसिंग ngasidi khoi punna sahabi singna huzur sallallahu alaihi wasallam bu nungsibagi tongan bu wari khara khangminasi Hazrat Ali radhiyallahu anhu da kanagumba aman hangki adomna ibungo sallallahu alaihi wasallam bu kaya yamna nungsi khibage mahakna khumki khuda gi kasam aikhoina ibungo sallallahu alaihi wasallam bu aikoi gi mal chang aulad ima ipa amasung yamna khaurang laba matamda phangba ayingba ising dagisu hena nungsiki asingba maksu sahaba ye kiramna asumnamak huzur sallallahu alaihi wasallam bu nungsiki kari gi su nungsiroi maramdi makhoi sing adudi iman mapung phakraba misak singni Allah taala gi sanaya thangni nahak makhoi sing aduda haibiyu madudi nakhoi gi napa sing nakhoi gi nacha sing nakhoi gi nachin nanaw sing amasung nakhoi gi nupi sing amasung nakhoi gi saga inatai amasung nakhoi na tanba mal chang sing amasung amang balakani haibagi chingnaba leitraba nakhoi gi karbar amasung nakhoi na pam jarba nayum na kaising hairiba posak sing asina Allah Rasul dagi amasung Allah gi lambi de thoglaga jihad tawbadagi heli khallabadi Allah gi hukum lakba ngaiduna leiro aduga Allah taala di yathang indaba kangbu singbu lamthung pham yohan bide masigi ayat asida Allah amadi mahaki Rasul sallallahu alaihi wasallam gi nungsibna hairiba posak sing asidagi watpa tarabadi azab lakani haibu warning pibiri Hazrat Anas radhiyallahu anhu na hai Huzur sallallahu alaihi wasallam na takpirami nakhoi gi manungdagi mi ama fawba mu'min oiba yaro nakhoi na aibu napa nacha amasung mi pum namaktagi hena nungsidriba fawba Hazrat Abu Huraira radhiyallahu anhu dagi su masigi wafam asimak nakal tawri alim singna takpiri madudi hairiba hadising asidaw pallib nungsib wakhal asi aikhoi ge khutta leiba nungsiba nungsige hairibasu nungsiba ngamba nungsiroi hairibasu nungsidaba ngamba adubun aikhoi ge khutta leitaba nungsiba adu natte Hazrat Anas radhiyallahu anhu na hai Huzur sallallahu alaihi wasallam gi yathangni wafam ahum asi phanglaba misak adudi iman gi mahaw khanglagani madudi ahan badaw pot khuding maktagi Allah amasung mahaki Rasul sallallahu alaihi wasallam bu hena nungsiba ani subadaw kanagumba amabu nungsibada Allah gi dama khallaga nungsiba ahum subanaw Islam thadolaga atopa dharma da chongsinba asibu mayrakta chongsinbadagi hena lumna khanjarba Hazrat Umar radhiyallahu anhu na nongma huzur sallallahu alaihi wasallam da hangat chakhi ya Rasulallah aigi thawai natana atai pot khuding maktagi adom na hena nungsije huzur sallallahu alaihi wasallam na takpikhi aibu nasagi thawai da su hena nungsidriba fawba kana amata mu'min oiro Hazrat Umar radhiyallahu anhu na amuk hangat chakhi adu oirabadi ya Rasulallah Hajik aigi thawai dagi su hena adom bunung sizare matam aduda Huzur sallallahu alaihi wasallam na haibiki hey Umar hajik ti yare alim singna masigi artha ani thokna takpiri amana hajik nahaki iman mapung phare ani subana nasagi thawai dagi hena ai bunung sigadabani haibasi hajik te khanglibra tasengbadi masi hanadagi khangpham thokbani Suhil tastarina hai kanagumba amana matam khuding makta Huzur sallallahu alaihi wasallam magi lamjing bani paigambar ni khandraba aduga magi hakchang adubu masagi ni khallabadi sunnat ki mahaw khangbangam loi Sahabi radhiyallahu anhu amana Huzur sallallahu alaihi wasallam gi manak laklaga hanglambi Qayamat karamba matam da lakani Huzur sallallahu alaihi wasallam na hangki
नहांगना कयामत ngairiba adubu kayamat kidamakta kari thorang tawjirabage mahang hangachai ya rasulullah aina namaz roza amadi satka mayam am punsinduna thamjabadi ngamjadi tawigum sung Allah amsung mahaki rasul sallallahu alaihi wasallam budi nungsijai huzur sallallahu alaihi wasallam na takpikhi kayamat nahangna nungsijariba aduga punna leiminarugani मियोइबना मसा मसाना नुंसीजरिबा दुगा पुन्ना हौगत मिन हनगनी हाइरिबा हदीस असि सहाबी कयाम मरुमदगी सुलाकी हजरत अनस रज़ियल्लाहु अन्हु न हाइरिबा हुजूर सल्लल्लाहु अलैहि वसल्लम गी याथंग असिदा सहाबी सिंग हराव जबगुमना अतोप वाफम द हराव खिदी मसी हराव फमसु थोकपनी मरमदी मखोइना हुजूर सल्लल्लाहु अलैहि वसल्लम बो नुंसीबा हाइबसी मखोइगी हक्चांगी लुरक तोंगलक्ता अमदी ईगी इचेलदे यावख्रबा वाफुमनी हुजूर सल्लल्लाहु अलैहि वसल्लम गे सना याथंगनी अइबु नुंसीबा मियोइ खर अइगी इतुंगदा पोगलखिगनी मखोइना अइबु का हेना नुंसीगनी मखोइगी मतु मचा अमदी माल चांगी महुत्ता अइबु अमुक्तंग उजरबदी हाइबा आशा तौजगनी खालिद की मचानुपी अब्दान हाय अखोइगी बाबाना तुमनबगिदमक्ता हिप्पा मतमदा हिप थक्खिबदगिना तुमबा हेक याद्रिबा फावबा हुजूर सल्लल्लाहु अलैहि वसल्लम गी वाखलदा ताउदुन अदुम लैखि मुहाजिर अमदी अंसार सहाबी सिंगी ममिंग पल्ल पल्लगा हायरमी मखोइ सिंग अदुबु उजनिंगबदगी अइगी थमोइ असि फाथबा ngamlaktrai हे परवरदिगार अइबु थुना सिहनबिरो मसी लोला लोलगा तुमथरम अहिंग अमा हजरत उमर रज़ियल्लाहु अन्हुना कोइना चटपदा युम अमदा थौमै मंगाल उबदगी चंगसिनदुना येंगबदा हनुबी अमगे खोंजेल ताब फंगलमी येंगलुबददी हनुबी अदु लसिंग मोय थापनाइरमी अदुगा मचिंद सैरेंग खरसु सोली मदुगी आर्थदि असनि मुहम्मद सल्लल्लाहु अलैहि वसल्लम गी मथक्ता दरुद की खुदोल थुंगहनबियु खनगलबा बंदासिंगी माइकैदगिसु दरुद थुंगहनबियु असेंगबमक या रसूलल्लाह नहाक्ति अहिंगद इबादत तौबिखिबा अमसुंग कपचा लाउजरम मिसक अमनि हाय अइबु नुंसीबा महाक फंगनबा ngamlugudra नत्रगा ngamlaroidra अइबु करमना सीगदौरिबनो अदुगा सीरबा मतुंगदा हुजूर सल्लल्लाहु अलैहि वसल्लम महाकबु उबा फंगलुगद्रा नत्रगा फंगलारोइद्रा खंगबा ngamdaba asi चाक इदको हजरत उमर रज़ियल्लाहु अन्हु सु महाकी सेरेंग अदु तारगा कपलमी हजरत बिलाल रज़ियल्लाहु अन्हु की वारीदी मियामना खंगनरिबा अदुनि हजरत बिलाल रज़ियल्लाहु अन्हु की सिरमदाई यौरकलबदा महाकी नुपीन हाइखि ओह मांगजरेदो हजरत बिलाल रज़ियल्लाहु अन्हु हाइखि सुब्हानल्लाह कयाद नुंगाइख्रबा हाइबदी मुहम्मद सल्लल्लाहु अलैहि वसल्लम अमसुंग मुहम्मद सल्लल्लाहु अलैहि वसल्लम की मरुब सिंग फंगनरुरगनी हजरत जैद रज़ियल्लाहु अन्हु की वरी ममांगी वीडियोस अमदसु सेमजख्रे हजरत जैद रज़ियल्लाहु अन्हु फांसी की दमक थांगलबा मतमदा अबू सुफियान महांगोंद हंखि नहाकु थादोकबिगे नहाकी महुत्ता मुहम्मद पु हाथ पे याब्रा मदद हजरत जैद रज़ियल्लाहु अन्हु न खुमखि खुदा की कसम अइगी महुत्ता इबुंगो बु हाटपदी लाइरदना इबुंगोना मयुम संगाइदा लैना महाकी खोंग सना अदुदा तिंखंग अमखक युबा फावबा अइना पोथादुना लैथोक ngamloi अबू सुफियान हाइखि अइना कनागुंबा अमा फावबा मुहम्मद सल्लल्लाहु अलैहि वसल्लम बु महाकी जमआना नुंसीबा असिगुमना नुंसीबा उद्रि नुंसीरबा सिलिनावसिंग एखोइसु एखोइना नुंसीजरिबा पोट खुदिंगमक अदुदगी अमदी एखोइगी थवाई असिदगिसु हुजूर सल्लल्लाहु अलैहि वसल्लम बुन हेना नुंसीनबा कन्ना होनमिनसी अल्लाह अमसुंग महाक नुंसीब रसूल सल्लल्लाहु अलैहि वसल्लम की अपामबदा पुंसी इसलेनबा कन्ना होनमिनसी।